ngasi ayu phone ki ba tungan manipuri se phone sing de gi maruwe bi I pauk sing myam na thamjagi ahan bada sanaleba poksi de phone ki ba maruwe ba paukra Draupadi Murmu lengak pai bi yauriba MLA sing MP ahum unaram laga hankhre salibitha si ki taraga nipana pangthok dori ba leba si gi president gi mikhalasida NDA na puthokwa mire Draupadi Murmu pung kharaka ki khongsata Imphal da laktuna bot khumram khre ngasi numidang wairam pung taruk lom tabada Tripura dagi akhanaba flight amada Imphal da thunglakiba Draupadi Murmu bu Imphal gi Bir Tikendra International Airport ta lenga ki maikei digi minister N Biren amasum BJP state president adhikari mayum Sharda Devi yauna lusingbe kyan oki Imphal thunglaraba matungda Draupadi Murmu state asida lenga pairiba BJP na lusing masung shina lenga asida puna sakminariba party sing ki MLA sing amasum MP ahumna taramna okpagi tharam ama hotel Imphal sangai holda pangthoki president gi mikhalasida mereb oiribi Draupadi Murmu minister N Berena ayek palai ama khudol tamdun oki loinana minister singi maikei asam khudol tamdun ikai khumnaki loinana thauramada tin khibasingna handakta marang sing part 5 pe thokiba sing ningkhai bi thaudokta leikidraba army personnel amasum misam singi mafamda minute ama tumina leptuna awaba phungdoki Draupadi Murmu bu okpagi thauramada BJP Manipur Pradesh ki president Sharda Devi hai leba asigi anoba president oiragani haibigi thajaba leidiba Draupadi Murmu si leba asigi masak nairabi nupi politician chamani makumja English singani ga taraga manga dagi English singani ga kunga mathai fawba Jharkhand dagi governor oina thabak puramki tribal nupi ama oina singnaba kya ga loinana khunai sigidama yephana ba thabak thorom kya pekhalakli Murmu na kumja English singa mga sampan maudraga tareta Rairangpur Nagar Panchayat ki mikhal mai paktuna politics ki lamda khongthang bahorki mana kumja English singani amasum English singani ga mapan BJP gi MLA oina Rairangpur AC digi mai paglak paloina minister oina thabak puramki maang hai Prime Minister Narendra Modi na Sidul Caste amasum Sidul tribe ki nupi sing matik mayai lehanana bagidama akhanaba tharang kya pekatunu lakli Manipur gi nupi sing sei kya gi mamang dagi lamda masigi setmilon fagat hananaba amasum politics ta saruk yadun lakli British na Manipur bu lokshin matam dagi hauduna lamda masigi nupi sing na setmilon fagat hananaba angamba thakta honatun lakli nupi bu matik mayai pibiba oina amasum Prime Minister na anauba miyeng amaga loinana sangsinduna Draupadi Murmu bu bot pibiduna mai pakhan pi waiki ngasigi thoramadda MP ahum BJP gi minister sing amasum MLA sing NPF ki minister sing amasum MLA sing JDU gi MLA sing NPP gi MLA sing independence MLA sing charyaki thoramadu loiraba matungda minister gi official residence numidang gi saklen saraba matungda Guwahati gi damak numidang pung 8:30 taba matamda akhanaba flight Imphal thadoki haina supali Makasa tarak poina to papaw Manipur da COVID ki mari suba web haurabra habi gi singna balaire nau na miyoi taraga tret positive oiri active case humfugani thoyore Manipur da hoki ba sayol khara sida COVID-19 license handoropa gi sangle palaitane hengalakpa sina mara moiduna state asida su license asiki mari suba web yorokla bra habi gi singna balaire haina Manipur lenga ki health services ki director Dr. K. Razon phongdorakli Haukiba numit kharane asida state asida license asi positive oiba migi masing leptana wangkhalakliba sigi matang na pauksi siga akhanana wari sanabada Dr. K. Razon makhatan hai state asida COVID sandorakpagi sang amuhan wangkhalakpa thengnarakliba sida miyamna mapung fana section tharang lokot hawba tangai fadre lenga ki meke digi su lokot phomthokpa section tharang sing mapung fana pakhat paukroni Mapalam dagi state asida sanglakpa symptomatic oiba miyoi khutimak tangai fadana COVID test tohon bahorabani masigi sumathakta RIMS Jenims amadi district hospital sing da COVID ki dedicated bed sing thamna bakhangan ki balai khrabani makata na positive oiba yorokpa miyoi singi contract tracing toba amadi layeng bagi thabak sumapung fana pakhat bahore Omisior haina mingthon ba anawa testing kit makhala masu central government piraktuna handakta thunglare testing kit asina test tawda Manipur da hauji hauji nauna sandok haurakli ba si COVID-19 gi Omicron variant ni haiba khang mangamle adubu Omicron gi karamba sabere no haiba dudi sabsana khang mangamdri makata na genome sequencing tawba gi tangai fada balairi hauji phawba state asida laisat asina nawa thengnari ba miyoi sing asi hakchang gi phibam ka hena suksin ba mat yaude
ꯑꯗꯨꯃꯥꯏꯅꯃꯛ Omicron variant asi sandokpagi sang yamna wangba maramna miyamna tangai fadana face mask sizinaba khut sa toina hamba social distancing ngakpana singba kanglon singma pungfana ngakna setpa matam oire hena su Dr. Razona makhatana phongdorakli Nakalamaramda Manipur hokiba pung kuninga mari sida sample saniga kunga nipan test tobada miyoi taraga teret positive oiba thengladuna positivity rate sada 7.5 yore loinana active case humphugani thoida henget kre haina COVID-19 kamal control room na thadorakpa sirolamana su phongdorakli atopa pawamana sinmi singi khusuman pidabegi phatahodi thadaba thingkhre lamdengda leiba solid waste management plan asigi sinmi sing thabak lepagi khongjang changsinkhibadagi plan asida amot akai thaba lakpa gari sing sanghandabana sauna khudong sadaba mayunari Press na phangwa pawgi matung ina ngarang digi hauna plan asigi sinmi singna thabak lepagi khongjang changsinkhibadagi Imphal gi tongan mafam singdagi amot akai khonggatluraga purakpa NGO taragani palong gi fatahawdi khonggatluraga purakpa trak yang khairom lamdeng gi solid waste management plan asigi mamangna khamduna leiri masina mafam adugi miyamna sauna khudong sadaba thokon badana tana amot akai khomluba sinmi singdusu yamna sauna awaba mayongnari asumna amotpa thana yauraba gari singasi mafam asida panduna laikhiba maramna makhatana Imphal gi mafam singda amot akai khonggatpagi thabak su leptana laikhre Mangzonana notice amata thokiba leitana plan asi mathau tawba lepkhiba maramna fatahawdi thana yauraba gari singasi amu hana puthorakpagi phibam amada mayungnari plan asida amot akai thadaba lakhiba truck driver amana pauksi sida hai Imphal gi tungan mafam singdagi amot akai khonggatluraba matung mahuksagung asisu Imphal asida thadaba lakhibani aduba ikhang khangudana thong lonchinduna thamlamba asida yamna khudong sadaba mayungnari ngarang maktadasu makhoge lakminariba IMC gi truck singi oinadi plan asigi wangmada lairiba IMC na salairiba amot akai hondokpham asida thadahali adubu NGO gi truck singasina purakpa fatahawdi singasidi madura thadabagi ayaba pibitre ngasisu ayu anganwadigi hauna fatahawdi pik thana puduna lakpani adubu plan asida IMC gi truck kharakhak natana NGO singi gari amata sanghandana lairi mafam asida fatahawdi singasiga loinana aduma ahin yarik tuna laibadi yadabani na fatahawdi singasi amu puduna Imphal lomda han tari gari singasida yauriba amot akai singasi thadafam leitrabani na makhatana lokhatpagi thabak su leptuna leire masina maram oiraduna mangjongnana amot pa lokhatpagi numit lepthok laikhiba lekai singdi yogat kya su lakpa lepthri asigubo khudong sadaba singasibu mari lenaba minister amari authority na miyeng sangbiduna ko honana bohona beyu masi sinmi singasigi thakta natana Manipur gi oina asobu khudong sadaba mani haiba miyam amadi mari lenaba singna khangbiyo haina sumangna makhatakhi Iramasigi matang na plan asigi manager RK Uduzirka pauksi asigi wari sanabada mana hai plan asigi public private partnership PPP mota IEC TSL Engineers Energy Limited kauba Ahmedabad based of company amana hokiba kumza English singani ga taraga taruktagi salairakpani hauji plan asida manager ani yauna punna staff kunga terelom thabak suri aduba hokiba tha ahum rongi mamangdagi sinmi singasigi tolop pibiraktabadagi ngarangdagi horaga thabak lepagi khongjang asi sangsilakibani khongjang asi manager singdi yaude dubu maru oina labor singna sangsinmani masigi matana company asigi mari lainaba singdasu pau pikre loinana atuba matamna sinmi singi pithoktuna leiriba khusumanadu atuba matamda pithoktuna hayengdagi mahuksagum thabak tawba yahanana bo honagani haina thajaba pirakle maramasina makhatana NGO gi gari singna purakpa amora kai thapam leitabagi awabasi hayengdagi di koklagani haibagi thajaba leiri haina pau sina supalakli marathana naharol gi thaudang pauksi da phongba to pawmana English singani ga taraga marida nauribi nupi masa amabu izat manghalaba matung tamthina hatkibagi maralda nupa ama kona mara leiri lakthokre English singani ga taraga marigi November thara Thoubal police station gi manungsanba wabagai gi lamboi khong hairu thong thiam laikai de sai nauribi nupi masa amabu izat manghanbiraba matung tamthina hatkibada sienaba nupa ama special judge fast track special court number 2 Manipur CS Brajasan Singana ngasi under section 302 IPC Section 6 Proso Act 2012 ki makhada mara leire haina open court lakthokre ngasi court asina mara leire haina lakthokraba nupa adugi mamingna Thiam Suresh Kumar Elias Sabi Saikun gamathu apokpa TS Ingosa singa kowi laifamna huabagai lamboi khong hairu thong Thiam lekai degini magi sentence hearing court asina July 9 matam lepkhre
कोर्ट सबमिट तौरखिबा प्रोसिक्यूशन की रिपोर्ट मतुंग इन हौखिबा सही इंग लिसिंग अनिगा तरागा मरिगी नवेम्बर 8 गी नुमिदांग वैरम पुंग 10 मिनिट 10 ताबा मतमदा विक्टिम ओइरिबी नुपी मचा सिगी मपाना थौबाल PS द ऑफिशियल कंप्लेन अमा फाइल तौखि कंप्लेन अदुना माकी सही नौरिबी विक्टिम नुपी मचा सि एक्यूज असिगी मपागी फमुंग मथक्ता मफी थोंगदुन सिरगा लेरम थेनखिबनि victim gi mapana Thoubal PS ta tharakpa complaint aduda palibadi victim oiribi nupi macha aduna thangnana leiba accused ki mayumda numit adugi nungthil pung mari mukta aba matamna ma ki charge torama mobile adubu lawba sakhi adubu victim nupi macha aduna mayumda kuina lakmandabadagi ma ki manau nupana thiba satlubda accused adugi phamung mathakta phi thongduna gyan tadana taduna leirambadagi imung manungi mi kauduna khudakta Thoubal district hospital treatment gi damak pukhalaki hari loinana victim nupi macha adu laikatnaba ngamdana numit atumaktira laikide complaint asina ma ki macha nupi asi accused asina rape toraba matung hatpani haina charge tokhi case asiga mari lainana Thoubal PS na accused Suresh Kumar Eli Sabi gi mathakta FIR 359/11/2014 TVL PS US 376 clause 2 clause F 302 IPCN section 4 Proxo Act 2012 register toki mathangi numit haibid English singaniga taraga marigi November kunda accused asi police na farba matung magistrate putoktuna police custody lauduna investigation sa thapa matamda mangonda siriba moral sing masana yazaki loinana police na cross examination tawbuda accused Suresh Kumar Eli Sabi gi masana ya na sikpa madi khujina khotpa gi dakpham kaya marum taramki dakpham sing adu victim nupi macha duna crime adubu defend tawna bu honabada tawkhibani haiba police na khangmangamki accused Suresh Kumar Eli Sabi na maki police custody remand loirabasu maki imung manuna bail de ngasi phawba laukthokna laki ma hauji judicial custody the police na case asiga mari lainana faraba matung jail la laiduna lakli police na case asigi investigation loiraba matung ma ki mathakta charge sheet court english ngani ka taraga manga gi April 19 da ahan boina thagalaki akonba supplementary charge sheet 2019 gi March amada court thagalaba matung accused asigi mathakta session trial district and session judge Thoubal satharaki Kona trial sa thaba matamda puna prosecution witness tarago humdoi gi statement record toki tungna case asi special oiba maramna section 6 proxo onduna special judge fast track special court number 2 Manipur amuk transfer tortuna makhataba trial tharaki bani haidi case asigi trial gi proceeding pumba loiraduna special judge fast track special court number 2 Manipur says Brajasan Singhana ngasi case asigi conviction hearing sathaduna accused asi under section 302 IPC section 6 Proso Act 2012 ki makhad mara leire haina open court lakthoki loinana July 9 sentence hearing gi dama court asina matam lepki haina supauks na phongdorakli Makasa tarakpoina atopa pawamna hospital to khaiba ka lauraga layengba singdagi GST logadori anaba layengna hospital numit khudingi lupa lising mangagi mathakta sading toraga ka wairaga sizinabagi sada mangagi sangda GST loraga ni haina center no warep lokre mamangi sayola Chandigarh lebasigi finance minister Nirmala Sitharaman mayai famda nominini subna pangthukiba GST council gi mifamna फिरेब असी लौखिबनी हारिबो वाफम असी लेबा असिदा GST gi revenue hengat hanabagi dama maru oina lanai gi hospital singda akhanaba ka waibeda nomada lupa lising manga gi mathakta lauriba sing asidagi sada manga di GST oina ka khanana khanaki bani anoba tax lobagi kanglon si tha sigi taragani pandagi satna bahona basu miphamaduna warep lokhi hospital gi ka waibeda GST sada manga lawdoriba sibu leba sigi tuan be Helens Medicals Organization ke ana yaning da phungdok narakli ana leng sangi ka da leibeda GST sada manga yona lokshilakwa sina leba sigi miyam da ka hena awaba pi gani haina phungdok narakli hiram sigi matang da Critical Care Asia Multi Speciality Hospital gi director Dr. Deepak Namzo shina hai sada manga GST gi tax logudoriba sina lewa sigi healthcare system da sauno khurau thangba thokani hospital gi bill gi tokhaina ka wai bi damak khaidolaga GST lowa hai bisi tarai banati masi atai atopa lalon itiki oiba industry singa siga yamna khene analeng sang singa sigi oina di reimbursements package haibana singma kaya marum leiba maramna akhanaba ka natragana phamung waibagi damak tongan GST lo waibasi yamna maram sati masigi sumatakta anaba singa si health insurance na singma singsu yauna banina insurance na konsinba hiram singi matang na su sauna sayetna ba thola kani haidi hana paus na phungdorakli
Maka satharaꯛꯄ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗ ꯐꯣꯡꯕ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯇꯔꯨꯛꯅꯤ ꯁꯨꯕꯗ ꯃꯤ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯦ ꯂꯩꯕꯥꯛ ꯀꯤꯟꯊꯔꯛꯄꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯂꯦꯞꯈ꯭ꯔꯦ ꯃꯈꯨꯋꯥꯝ ꯇꯨꯄꯨꯜ ꯔꯦꯜꯋꯦ ꯁꯕ ꯁ꯭ꯇꯦꯁꯟ ꯂꯦꯟꯁ꯭ꯂꯥꯏꯗꯇ ꯆꯦꯟꯊꯈꯤꯕ ꯃꯤ ꯊꯤꯕꯒꯤ ꯊꯕꯛ ꯉꯁꯤ ꯇꯔꯨꯛꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯃꯤ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯄꯨꯟꯅ ꯃꯤ 69ꯒꯤ ꯃꯅꯨꯡꯗ ꯃꯤ 65 ꯐꯪꯕ ꯉꯝꯈ꯭ꯔꯦ ꯃꯤ 13ꯒꯤ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯔꯝꯁꯤꯅ ꯃꯈꯥ ꯇꯥꯅ ꯂꯩꯕꯥꯛ ꯀꯤꯟꯊꯔꯛꯄꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30ꯗꯒꯤ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯒꯤ ꯊꯕꯛ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅꯥꯏ ꯉꯁꯤꯁꯨ ꯑꯦꯛꯁꯀꯥꯚꯦꯇꯔ ꯁ꯭ꯅꯤꯐꯔ ꯗꯣꯒ ꯒ꯭ꯔꯥꯎꯟꯗ ꯄꯦꯅꯦꯇ꯭ꯔꯦꯇꯤꯡ ꯔꯥꯗꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯑꯥꯔꯃꯤ NDRF CDRF CRPF State Police Fire Services MMTA Territorial Army amasum local volunteersingna phangba ngamdana leiriba mising thibagi thabak sathaki ngarang phawbud apunba mi 65 phangkhibani hauzik mi 13 ga hakchang phangdana leiri adubu ngasigi rescue operation aduda mi amata phangba ngamkhide landslide aduna sendakhiba apunba mi 68 asigi manung 19 di hingna phangba ngamkhi mi 93 na ashi ba hakchang singoina phangki Hauzik Phangdana Ladiba Mi Taraga Maria Sigi Manungda Territorial Army gi Mi Ani amasum Makhuam Kulgi Kunza Manga Suyari Ngasi Pawda Pankraba Sibaksang Nifuga Teret Asigi Manungda Kungo Humdoidi Territorial Army ni Masigi Manungda Territorial Army gi Senior Most Officer Lieutenants Colonels Kapil Dipande Yauri Territorial Army gi oina personal Tarago Humdoidi Hingna Pangmangamki Nakala Maromda Laibak Thiba Thaudo Aduna Laikhidraba Territorial Army gi Subedar Surjit Suba amasum Halbidar Sandan Gurungi mafamda ngasi Tulihal Airport ikai khumna botki maraksida landslide thokliba mafam adugi akoibeda hauzik su leptana laibak kintharakli mafam adu red zone area oirakpadagi rescue operation adu ngasi nungthil pung 2:30 dagi lepkhre hairi mafam adugi phibamgi matung ina rescue operation si chathanaba semsari operation si karamba matamda makhatana sathagani haibadudi hauzumaki oina khangma ngamdri hairi nakalamaromda national highway kuntragatare ki tupula masumnone district headquarter gi marakta ngarang numidang pung 10:30 rom taabadagi singning khaibigi thautok leptana thokpadigi highway sida satok jasin tawba thingkhre NHIDCL gi maikedi singning khaibigi lambi thinglibasi lauthoknaba kanna honarabasu leptana singning khairabagi sathok jasin tawba thingmani hiramasiga mari lainana deputy commissioner nonena ngasi order ama thokre order sigi matungina national highway kuntragatare ki tupul-dagi namduwazangi marakta emergency supply pubu gari natana makhal khudingmaki gari sing sathok jasin tawbada athingba thamle hainasu pausna palakli Makasa Tarafoina Pona from Pausi, the phone, but of Marueva Pauper, Napsai Ahanba State Ranking Index Laptokre, Napsai Skim the Manipuna Kuntragan to Shuvatari, Napsa National Food Security Eki Ahanba State Ranking Index as the Union Minister of Consumers Affairs Food and Public Distribution Minister Piyush Goyal ngasi ahanba Napsai Scheme gi State Ranking Index phongkibaga loina Manipura State amasum Union Territory apunba kuntraga marigi manungda kuntraga nithoi supatari India Government ki Department of Food and Public Distribution sinduna Food Nutrition and Security in India haiba thimda State amasum Union Territory singi Food Minister singi Conference da Napsa gi ahanba State Ranking Index adu lakhokibani ranking adu leba sigi apunba state amasum union territory singi comprehensive country level index da Orissa na ahanba Uttar Pradesh na anisuba Andhra Pradesh na ahum suba Gujarat na marisuba Tripura na mga suba amasum Dadar and Nagar Haveli and Daman and Diu na taruk suba takre Manipur na apunba state amadi union territory kuntraga mari sigi manungda kuntraga nithoi suba tare comprehensive country levels Index asida awang nungpoki state singi manungda Tripura gi matungda Sikkim na 15 suba Nagaland na 12 suba Mizoram na 13 suba Assam na 13 suba Arunachal Pradesh na 13 suba Manipur na 13 suba amasum Meghalaya na 13 suba mafamda lekhi State amasum Union Territory sing asigi general category da Orissa na ahanba Uttar Pradesh na 2 suba Andhra Pradesh na 3 suba Gujarat na 2 suba amasum Dadara and Nagar Haveli and Daman and Diona mga subataki. Awang nungpoki state sing Himalayan state amasum Iceland region gi oiba special category ranking na Tripura na ahanba Himachal Pradesh na 2 suba Sikkim na 3 suba Nagaland na 2 suba amasum Uttarakhand na mga subataki. Category sige apunba state amad union territory taraga marigi manungda Manipur na taraga nito subataki.
Ranking laukthokpa adu Union Minister Piyush Goyal na state amasum Union Territory sing da haksil gidamak Ayushman Bharat card pibagum public distribution system su card piduna chinja amasum haksil gi security pina ba honagadabani. State amasum Union Territory sing na sayisi gi August 15 faub gi manungda subsidy claim tawgadabani haki. Napsa gi state ranking index asi scheme asi implement tawbagi status amasum progress asi document tawnaba pandamdani. Atop pau khrana nungthil pawapta Dimapur lambi da lut tawkhre nungthil pawapta thokpa yamna nungnang ningai oiba thawdo ama oina hawkiba jun kunthra national highway ani Imphal Dimapur lambi da Senapati dagi Dimapur tamna satpa gari ama da tongba mi singbu masak khangdaba mi khrana Nagaland dagi Pherima village manakta lut tawbikhre hari victim singi matungina hawkiba jun kunthra da makoi mi manga Hyundai Venue ama da tonglaga Apur tamna satpa gi lambi da thawdo da thokibani namit adugi nungthil pung anirom tabada victim singna tongba gari duna Pherima village manakta yawada khanghaudana registration number yawdaba bolero gari ani silver amasum angauba masuna mamang maningda khamjinduna makoi gi gari du thaki loinana mi ahum kumtharaklaga makoi police ni amasum crime branch ki ni haina masak taki amadi victim sing aduda aina yadaba pot pui habiki pau phangi haina maral siraki victim manga adu Kodongari village ki chairman amasuma ki loinabi village lecturer ama district election office Senapati gi staff ama amasum village chairman gi mamana bamani makoi manga ama Khabi village maktagi ni amasum Dimapur da lanai thapak ama gi damak satpani maja khangdaba mi singaduna makoi gari du hijack tawduna paikai bridge rom na pukhi amasum maphamadura pung ohumlom detain tawduna thamki tungda makoi gi gari du purakpa matamda mobile phone ani sale oina lupa 10,000 yarom khide spare tire thangna kakthalaki car gi window panel amasum atai accessory sing mangtakalaki amadi huran bikhi victim singna thangdo adugi matangda paumai ho Dimapur report tawki amasum sumiki dima police station FIR amasu file tawki adu ba haujuk phawi oina mipa mipun gi report laitri haina supali atopa paumana masagi sajat yenglaga saira kaktaragani jail da phado oina lairibi sai yankhai helabi nupi amasum transgender sing amasum sai humpu helaba nupa disabled sing jail lairingai makoi gi sajat yenglaga face ahum thona makoi gi saira kaktaragani hari Azadi ke Amrit Mahotsav ki sarwam oina pangthokadoribi scheme asida conviction na laribi sai humpu helaba nupa amasum physically challenge person singna makoi gi conviction gi matam tangkhai salabadi makoi busu scheme asina kunchen gani haina Union Ministry of Home na hairi scheme asigi makhada lairaba amasum kana leijadraba prisoner singna makoi gi sairaki matam loirabasu makoina thigedaba fine gi senpam piba ngamdabadagi jail da makhatana leithaba singsu makoina pigedaba fine gi senpam kokpiduna scheme asina konsin gani haina supali loisalak poina hoyelan pawro phongba tin ma pawkhram memna thamjagi mi hatpagi case ani da senaba mioi fare Tripura da mamang thada thangna na mi ani hatpagi thawdok da senaba mioi ma Tripura police na Agartala da leiba yuma madagi fare hai hiramasiga mari leina Tripura police ki makok thongbo official amana phongdorakibada faraba mioi edugi maming Rohit Kumar Sinha kawi masagi se kuntra gumda shuraba Rohit Kumar local court amada puthoklaba matung numit mangani gi oina police custody da thamkhre thasigi mapanda ma amuhana court puthorakani official web source ma gi matungina Sinha na hatkraba mi ani edugi maming Puspak sa se kuntra ga matoya masum Basudev Dev Burma se kuntra ga thikawi sel ga mari leina Sinha na makoi ani hatkibani makoi ani halaba matung Agartala da leiba mi poloi phum amagi manakta asibak sang sing adu thanambani hairi atopa pawmana thau lounaba kiu da ngai bida mi yema su sire haukiba ningtoka ba numita Sri Lanka gi capitals Colombo da leiba IOC na salaiba fuel station amada kiu da ngai riba masagi sai humpu suraba mi yema ma ki gari manung da siram na hairi mi yedu tharaga haujuk pawba da Sri Lanka da fuel ga damakta asangba kiu sing da ngai na ba da sikiba mi masing puna tarahum da shure Say Sigi Anganbada Italeba Sina Satiraba Selgi crisis Mayukna Rakibadigi Tau Pangdabigi Pibam Lakibaga Loinana Miamna Tau Lonabagidama Asangba Q sing the Ngai Navigitangai Padaba Lakibani Sohadi Hauziko in the Miam Pau Sumatang Selusinjara Gamasum Puna no Waptanga Minasi and thank you.